ꯄꯒꯤ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯆꯈꯥꯎꯗ ꯄꯨꯛ ꯆꯥꯛꯄ ꯄꯨꯛ ꯅꯥꯕ ꯆꯈꯥꯎ ꯅꯥꯕꯅ ꯆꯤꯡꯕ ꯇꯧꯔꯝꯕꯁꯤ ꯐꯕ ꯉꯝꯃꯤ ꯃꯁꯤꯃꯛ ꯏꯁꯥꯗꯁꯨ ꯑꯩꯈꯣꯏ ꯑꯍꯤꯡ ꯊꯦꯡ ꯍꯜꯂꯒ ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯏꯗꯕꯒꯤ ꯄꯨꯛ ꯁꯧꯒꯠꯂꯝꯕ ꯆꯥꯛꯄ ꯇꯧꯔꯝꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯅ ꯄꯥꯏꯖꯔꯤꯕ ꯃꯌꯥꯝꯗ ꯎꯠꯆꯔꯤꯕ ꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯁꯤꯁꯦ ꯌꯦꯝꯄꯠ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯄꯥꯝꯕꯤꯁꯤꯅꯤ ꯄꯥꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯏ ꯆꯥꯊꯣꯛꯄꯅ ꯆꯤꯡꯕꯗ ꯃꯃꯥꯡꯗ ꯅꯞꯄꯒ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯒꯗꯧꯔꯤꯕ ꯍꯤꯔꯝꯁꯤꯅ ꯑꯗꯣꯝꯗ ꯂꯥꯛꯆꯔꯔꯣꯏꯒꯦ ꯌꯦꯝꯄꯠ ꯄꯥꯝꯕꯤꯁꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯕꯒꯦ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤ ꯑꯩꯅ ꯊꯦꯡꯅꯖꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯆꯈꯥꯎ ꯅꯥꯕ ꯁ꯭ꯇꯣꯃꯥꯛ ꯗꯤꯖꯤꯁ ꯆꯈꯥꯎ ꯅꯥꯕꯒꯤ ꯍꯤꯔꯝꯗ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯥꯝꯕꯤ ꯍꯤꯗꯥꯛ ꯀꯥꯟꯅꯕ ꯄꯥꯝꯕꯤ ꯃꯈꯜ ꯑꯃ ꯑꯣꯏꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯏꯗꯕꯒꯤꯀꯣ ꯆꯈꯥꯎ ꯅꯥꯔꯛꯄ ꯄꯨꯛ ꯁꯧꯒꯠꯂꯛꯄ ꯄꯨꯛ ꯆꯥꯛꯄꯅꯆꯤꯡꯕ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯁꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯁꯤꯡꯗ ꯐꯨꯠꯂꯒ ꯁꯤꯇꯥꯃꯤꯟ ꯁꯤ ꯃꯔꯨ 5-6 ꯍꯥꯞꯄꯒ ꯌꯦꯝꯄꯠꯁꯤꯒ ꯐꯨꯠꯂꯒ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃꯃꯝ ꯕ꯭ꯔꯁ ꯇꯧ ꯂꯣꯏꯕꯒ ꯍꯥꯏꯔꯤꯕ ꯑꯐꯨꯠꯄ ꯃꯍꯤꯁꯤ ꯊꯛꯄ ꯃꯇꯝꯗ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯁꯣꯛꯄꯒꯤ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯆꯈꯥꯎꯗ ꯄꯨꯛ ꯆꯥꯛꯄ ꯄꯨꯛ ꯅꯥꯕ ꯆꯈꯥꯎ ꯅꯥꯕꯅ ꯆꯤꯡꯕ ꯇꯧꯔꯝꯕꯁꯤ ꯐꯕ ꯉꯝꯃꯤ ꯃꯁꯤꯃꯛ ꯏꯁꯥꯗꯁꯨ ꯑꯩꯈꯣꯏ ꯑꯍꯤꯡ ꯊꯦꯡ ꯍꯜꯂꯒ ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯏꯗꯕꯒꯤ ꯄꯨꯛ ꯁꯧꯒꯠꯂꯝꯕ ꯆꯥꯛꯄ ꯇꯧꯔꯝꯕꯗꯨ ꯍꯥꯏꯔꯤꯕꯁꯤ ꯌꯦꯝꯄꯠꯁꯤꯒ ꯁꯤꯇꯥꯃꯤꯟꯁꯤꯒ ꯐꯨꯠꯂꯒ ꯑꯌꯨꯛ ꯅꯨꯃꯤꯠ 5ꯅꯤꯅꯦ ꯑꯩꯉꯣꯟꯗ ꯊꯛꯈꯤꯕꯁꯦ ꯑꯗꯨꯗꯒꯤꯗꯤ ꯍꯧꯔꯛꯇ꯭ꯔꯦ ꯃꯁꯤ ꯌꯥꯝꯅ ꯀꯥꯟꯅꯩ ꯃꯌꯥꯝꯗꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯊꯝꯖꯔꯤꯕꯁꯤ ꯃꯁꯤꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯌꯥꯎꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯊꯦꯡꯅꯖꯕꯗꯒꯤ ꯇ꯭ꯔꯥꯏ ꯇꯧꯖꯕꯅꯤ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯆꯥꯡꯌꯦꯡ ꯇꯧꯕꯤꯌꯨ